AR की मेजर अमना कापद मियोय अमा लैखिद्रे खोइसाउनरब मियामना ट्रक अमा मई थाख्रे मेजर फाख्रे ngarang numidang pung taraga mathoirom tabada kangpokpi district ki manung chanba imphal tamai lambi ki chalwa village ta nifuga mari suba assam rifles ki measure amana chalwa village ki miyoy ama nongmaina kapada laikanaba ngamdana leikhidre khoisaunaraba miyamna bangla bungda leiba assam rifles ki post thomjinduna landakhre loinana post aduda leiramba 407 truck amasu miyamna mai thakre assam rifles na kapada leikhidrba miyoy adugi maming mangboilal chahi 13 ne थौदोक असिगी मातांगदा प्रेसना फंगबा पाउदा ngarang numidang pung 13 ताबदा निफुगा मरी सुबा असम राइफल्स के मेजर आलोक नलुसिंगबा कांगबु अमना गैनेल विलेज ता आरओपी चटपदा नोंमै कापगी थौदोक अदु थोखिबने सोकलबा मांगबोइलाल कांगपोकपी डिस्ट्रिक्ट हॉस्पिटल दा पुखतुना लाइकनरबा मतुंग नुमिदांग पुंग 13 मिनिट 13 रोम ताबदा लाइकनबा ngamdana leikhidabane mahak leikhidre haiba पाउ ताबदा चलवा विलेज की खुंजा सिंगना मरा लैबा मेजर आलोके मथक्ता एक्शन लखोत्कदबनी हाइबा दाबी तौदुना बंगला बुंगदा लैबा निफुगा मरी सुबा असम राइफल्स की पोस्ट थोमजिनदुना लांदारखिबगा लोइनना के मधुदा लैबा ट्रक अदु मै थाखिबदा नतना मफम अदुदा लैबा पोचै कयासु अमांगता थोखलमखि नोंमै कापदा सेनरीबा मेजर अलोक ngasi ayu कांगपोकपी पुलिसना फारगा पुरकपदा खुंजा मियामना महाकपु पुबा यारोय खुंजा सिंगदा सिनगदबने महाकी मथक्ता मतिक चाबा चैराक पीगदबनी हाइबगा लोइनना इरांग हौरखि मातुंग पुलिसना कंट्रोल तौदुना इरांग अदु नेमथखि आइलैंड कोविड केयर सेंटर सीएम ना हांगदोखरे मणिपुर ऑक्सीजन की अवाटपा मत लैररोय सीएम मणिपुर 20 KL की लिक्विड मेडिकल ऑक्सीजन क्रायोजेनिक स्टोरेज टैंक लिंखलगने फागी तौबा याबा मतम लै अदुबु हौजिकी पेंडेमिक की मतम सिददे पाउसेदा ओइगेरा टीवी की खना नैनबदा ओइगेरा फागी तौबिगनो लैंगांगना कंप्रोमाइज तौरकलोय फमुंग होंपु लैबा मरुओइना आंगांगसिंगी ओइबा आइलैंड कोविड केयर सेंटर कौबलेंगा की कोविड हॉस्पिटल अमा ngasi कांचीपुर की लंगथबाल कुंजदा मणिपुर की चीफ मिनिस्टर एन बीरेन हांगदोखरे थौरम असिगा मरी लेनना मणिपुर की चीफ मिनिस्टर एन बीरेन हाई हौजिक मणिपुर दा ऑक्सीजन की अवाटपा लैररोय सेकेंड वेब लाकपदगी रिम्स ता नोंगमदा ऑक्सीजन सिलेंडर तरागा मंगारोम पुथोकपा ngamba ऑक्सीजन प्लान मंगा लिंखतख्रे जेनिम्स ता नोंगमदा डी टाइप ऑक्सीजन सिलेंडर निफुगा मंगारोम पुथोकपा ngamba ऑक्सीजन प्लान संगाख्रे चुराचानपुर की ओइनसु नोंगमदा डी पाइप सिलेंडर निफुगा मंगा पुथोकपा ngamba प्लान संगाख्रे थौबालदसु नोंगमदा डी टाइप सिलेंडर कुनगा मंगा पुथोकपा ngamba प्लान संगाख्रे मखाताना जेनिम्सता नोंगमदा ऑक्सीजन सिलेंडर निफुगा मंगा रोम पुथोकपा ngamba ऑक्सीजन प्लान अमगसु अथुबा मतमदा लिंखलगने मसिगी दमक सेम साबा लोइरे लिंखतकदौरिबा प्लान असे जेनिम्स के कोविड ब्लॉक का नकनना लिंखतकदबने हाना लिंखतकी बासिना कोविड ब्लॉक यौना बहोनबदा प्रेशर खरा वाटपा ओइरे मणिपुर की 20 KL की लिक्विड मेडिकल ऑक्सीजन क्रायोजेनिक स्टोरेज टैंक अमा था असिगी मनुंगदा पोरोमपात लिंखतलगने मसिगी दमक जोरातगी मसाकसिंग पुरकबा हौख्रे मसि लैरगदे मणिपुर वानिंगाई लैररोय हौजिक फावबदा जेनिम्सता कोविड खक्के फमुंग चामग होंपु लैबा कोविड वार्ड लैख्रे मसिगा लोइनना अतै अतैगे ओइना फमुंग 2,500 रोम सेम सादुनु लैरे कैराउदसु फमुंग चामा लैबा कोविड हॉस्पिटल लैरे डिस्ट्रिक्ट वाइज खुदिंगदसु सेम सादुनु लैरे मेन पावर की मथौ तारकबदसु पीनबा डॉक्टर नर्स समगा की मथक्ता नौना हापसिल्ले महाकना हाई फर्स्ट वेबतदी मणिपुर की मोर्टेलिटी की रेट असी वांगखिदे मतम अदुदा ऑक्सीजन की मथोकसु यामना लैखिदे अहानबा वेबतदी मपानदगी मणिपुरी मचा कया लॉकडाउन न पंदुना लैरंबदगी हलकना बहोनबगी अवाबा कया लैखि मदुगी मतुंग पॉजिटिव केस असी चही असिगी मार्च था फावबदा कुनगमरी खक ngairamlabane अदुबु खंगौदना सेकेंड वेब लाक्सिनबदगी हौजिकते एक्टिव केस मसिंग 5,000 यौसिनख्रे नोंगमदा 1,000 हेना पॉजिटिव ओइबा याउसिलकले अदुबु नोंगमनिनी असिदा खरा ताथरकले खंगौदना थेंगनरिबा सेकेंड वेब असे थेंगननबा कनानसु सेम सादुना लैहौबा नत्ते लाइसद असी थेंगनबा होनरिबा डॉक्टर नर्स मेडिकल स्टाफ पुलिस सिंग थागतले मणिपुर दा ऑक्सीजन प्लान असे अनिखक लेरम्मे अनि असिगी मनुंगदा अमा यारखिदबदा थेंगनखिबा अवाबा ngasi सुनिंगसिंगले ऑक्सीजन की अवाटपा लैतना बहोनरकपा अदुना ngasi थागसी यौरकपा ngamkhibane ngasisu ऑक्सीजन की अवाटपा लैतना बकन होनरे जेनिम्स की ओइना ऑक्सीजन चामरी चामगा की मथक्ता लैरे हेल्थ डिपार्टमेंट की ओइनासु डी पाइप ऑक्सीजन सिलेंडर 3,000 की मथक्ता लैरे लीटर 5 दगे 19 फाउबगी ऑक्सीजन कंसेंट्रेटर 2,500 की चांगदा सेम सादुना थमले हाना जेनिम्स अमदी रिम्स अनि पुनसिलगा ICU बेड सुपनतगे 19 खक लेरम्मे अदुबु हौजिकते चनीगी मयादा लैरे नोंगमनिनी असिदा जेनिम्स ता अहेनबा वेंटिलेटर याउबा
ICU bed humudra amagasu sangaragane masigi mathakta kuntra amagasu hapsinnaba honagane district hospital khudingmakta ICU bed tara hengatnaba honari anaba amata oxygen watlaga sire haiba adu thoktanaba leingakna kanna honaduna lagle oxygen gi awatpasing yangsinaba monitor committee fauba semduna yangsille aikoige infrastructure sing chawkharandaba yade matam ama hektada ahum suwa web lakpasu yare maramasina aikoi sem saduna leitaba yade makata na hai covid laichet asi psychological gi su makha pole laina asi cancer gumba aruba laina natte masidi numit tarani da phahanba ngamba laina ne aikoina section ba amade discipline leirabade yamna laina phahanba ngamba laina ne isada singnaba leirabade mapan thokpi ganu hojik chathariba mass testing asigi mateng dage positive kaya khangdokpa ngamle mass testing asina numit kharani de positive hengalakpa yai adubu haukiba nongmani ge result asigi matungi nade aikoi gi phibam asi khara pharak pagum taure adum oinamak aikoi hanba yadre chection ba amade covid ki SOP ngakpa mathau tai discipline leiba khunai oiraba matamdada laichet asi laksin ba ngamgane discipline bu yaudrabade laina asidagi kanba ngamloi laingak na piriba SOP asi WHO amade expert sing na pibane masi inbiraba amade discipline ngakpirabade laina asi sungsoi soidana laksin ba ngamgane matam asi siba changba khangdaba yamna wana ba matamne masida politician oiro media oiro miyoibagi punsida sanabigano matam amada covid vaccine kapna ba hairubada modi gi vaccine ni haiduna karemna duna kaptana koisen selle aduga hojikna vaccine kapna ba koisen selle maram aduna asigumba miyoibagi punsida sanage khanbigano maram sabada haibiyo miyoibagi punsi kanminase phagi tauba yaba matam lai adubu hojiki pandemic ki matam asidade pauseda oigera TV gi khana nainabada oigera phagi taubigano masina laingakna compromise tawrokloi masidi miyoibagi siba changbagi wari ni haiki thauram asigi tungda manipur gi chief minister N Biren na lusingduna world environment day gi mari lainana island covid care center ge complex ta uchara thakhe masiga loinana MU dasu CM na lusingduna uchara thakhe ngasi hangdokliba covid care center asigi phamung kuntra amade chahi taraga manga gi makhada leiba pediatric patient khaktagini haire MLA Radeshyamna wasakhibagi matungina covid na laikidraba singi imungda lupa lising yang piba hokre hairok esigi mihut Dr. Thoksom Radeshyamna wasakhibagi matungina AC asigi manungdagi covid-19 na maram oiraga laikidraba imung mari da ngasi tengbang oina lupa lising yang mateng pikre ngarang irai numitta hairok esigi miyoy amasu laina asina maram oiraga laikidre awaba tariba imung asigi su athuba matamda tengbang pithoklagani haire ngasi hairok esigi oina hangdokliba community home isolation center da SOP ngakna pangthokpa tengbang sel yenthokpagi pukning nungsiba chamba thoram amada MLA gi maiketagi tengbang sel adu laikhidraba singi imung manunggi miyoy singda hakthengna khusin nakhi tengbang sel adu yenthokladuna MLA na hai covid-19 na maram oiduna imung manungda leitaba yaurokpa haibase thamoi sokna nungaitaba pukning nungsiba thokdokne imung manunggi awabada saruk yabaga loinana leihoriba imung manunggi miyoy singda mateng kharada oirabasu selgi mateng pangjabane laikhidraba miyoy adu selna amuk halahanbade ngamba natte adubu leihoriba singi awabada saruk yaba amade tengbang piba side tawpham thoi haina khallaga lupa lising yang mateng pangani haina laukthokibane MLA na makhata na hai section bhaiba sina covid tagi ngakthoknaba pambai oire hairok esegi manung chaliba ukhong sangda ngarang irai numit pangthokpa mass testing da punna miyoy chamaga tarahumdoi test tawbada miyoy kuntraga nipan positive oiba thengnai positive hengalakli haibagi khudamne aikoi yamna section ba mathau tari miyoy bagi punsi kan bahaiba sina khwaidagi maru oina lawduna lengak nasu angamba thakta honare hairok esigi oina su mass testing amadi mass vaccination tawduna angamba thakta honare miyam su yariba makai lengak na piribe SOP ngakpiyo layong ulaklabade nganna hidak sa hause nganna hidak langthak sabana laina asidagi laina kanba ngamme hui halaga semnaba thaurang lamba sing faraga police ta sinakhrei ngarang numidang pung mari rom taba matamda lamfel police na konba chingmairong lai ingkholda hui ama janaba semba horamdaida faraga police custody da thamkhre haire pawasina hai hui adu halaga semga dore haiba pawa ma khudakta dog protection society DPS Manipur gi president khoirom loya lakpagi pautak makhada PPS Manipur gi secretary lusingba masing yamlaba DPS ki volunteer team amana khudakta sangsinduna yengluba matamda hui adu miyoy ahumna semna bhonaramkhe thawong adu ubada DPS Manipur gi volunteer singna thamoi sokpa phauki amade
hui semlamliba miyoising amadi hui mapu adu Lamphel Police ta wakatpaga loinana logi oiba chairak pibi haina complain ama tawbadagi Lamphel Police na hui adugi mapu yauna thogdok adu senaba mising laukhatuna makha taba logi oiba action laukhatnaba police custody da thamkhre hairi asiguma thogdok asi tawbidanaba DPS Manipur na hanadagi hauna miyamda appeal tawduna lagle adubu thogdok asi toina thoglakpa asi DPS Manipur na thamoi sokna nungaijade matungdasu huisingbu chinjak oina uduna makhoibu hatpiba amadi tathi tawoina tawba kaya DPS Manipur na lemna tharoi logi mateng lawduna chapchana thengnagani hairi Manipur State COVID-19 ki update ta haukiba pungkun mari gi manungda miyoi chatret ka taratret COVID-19 positive confirm oidei miyoi chatret ka nifuna laiset asidagi faduna discharge tawkhre loinana miyoi mapan na laiset asidagi laikhidre hauji active case oina leriba masing lising mapan ga taratruk ne laiset asidagi laikhidaba apunba masing chanipan ga humbudra ga nithoi sukhre